BJP North East in charge Sambit Patra Ngashi Imphal Da Laktuna Hannagi Chief Minister Speaker Amadi Kuki Mla Yaona Mla Khara Unnaduna WARI SAKHRE ADUMOINAMAK KARI KARAMBA WARI SAKHRABANO HAIBA KHANGBA Sambit Patra Ngashi Imphal International Airport ta thunglabaga Churachandpur da chatuna ing kumja lising aniga kulhumdoigi megi ahumgi mopta hinghauraba Thandon MLA Bungjajen Valte Unaki Hairi Loinana Churachandpur MLA LM Khauti Amadi Jomi Student Federation ZSF ki leader singju unaduna wari saki Hairi ZSF nasu memorandum ama Sambit Patra da khusinaki haina thajaba pawman Hairi Tungda Kuki Jo Council Z Apikani KZC Amadi Jomi Council ZC ge members singa closed door meeting ama pangthoki Hairi Pawmi singna mahaki kongset adugi maramda hangkiba wahangi pakum oina closed door meeting pangthokiba adu unofficial oiba visit ni haina pakum piki Sambit Patra Churachandpur dagi halaklaba matungda Hannagi Chief Minister Nongthombam Birenga Luang Sangbam da unaki Hairi loinana Speaker TA Satabratigi gi Baigabati Laikai da Laiba Yumda Chatuna Unaki Amadi MLA Yumnam Kemchansu Mahaki Yumda Unaki Hairi Tungda Sanasam Premchan Karamsyam El Susendro Awangboy Niumai Loksideko Former Minister Kaisam Kasum Basum Laisio Kaisang Amasung Sapong Kunjakisurga Numidang Wedam Hotel Imphal Da Unaki Hairi Adumoinamak Kari Karamba WARI SAKHRABANO HAIBA Hujik Phawi Oina PHONGDORAKPA LEITRI